Chahi khara mangda interview amada Putin na haiki Soviet Union na kai kiba matamdagi Western countries singda Russia bu usittana kaisu leitabo ina khanduna laki nasi Putin na Western countries singda makoi kanano khangalle Ukraine gi mafam mari Luhansk Donetsk Zaporizhia amadi Kherson ngasi Russia gi oikre Moscow gi Red Square da garang ceremony amagi tanjada Russia gi President Putin na Ukraine gi mafam mari ase Russia da challe haiki baga iroina na Western countries singda so haiki Russia gi leibak te attack toroklabadi tumin na lairoi Haujik wahang Europe the nuclear war lakladra America gi oinadi prithibi bu nuclear war dagi ngak pagi dai talai Haujik kamdo batai Ngarangi Moscow gi Red Square da Putin gi chawraba decision asina ngasi tha teret mukchang na chatharakli ba Ukraine war ase loi bagi lamaya ma hangle haibiai lecture matek asida Putin haiki masi chumna ki wahinate country ama exist oidabagi official announcement ni achievement asigi damak makoina Ukraine da landa khibani Kyiv city da bombing tauki labib ta nai tahan ki amasung Kharkiv pu ut oran ki Moscow ki plan mapung phakre masigi matungda Putin haiki aikoina Ukraine da ceasefire gi wa thamli Ukraine gi maikai dagi lana se 2014 dagi haurakpani haujik ceasefire gi wari sanaba yagani adubo Luhansk Donetsk Zaporizhia amadi Kherson gi wari sanaba yaroi masidi haujik Russia gi oire mafam mari se pullaga Ukraine gi 20% area mukni Russia na khopchi libase mafam sida hauji Kyiv ki control oiraroi but Russia gi army leigani Russia gi paisa ruble chatkani all in all Russia gi oigani Putin gi order chatkani Putin na makhata na haiki haujik Russia gi aroiba thana decision laure makoina kolabai area ngak pagi damak mathau taba khongthang thagalagani even nuclear weapon sijin na bayai haujik makhata ba karino report amada hai Putin gi announcement asigi tungda Ukraine na NATO da chanbagi damak form fill up putawre NATO da changani tawrubana ngasi Ukraine gi phibam ase oikhibani Ukraine na NATO da chankhadra masi chu chobo hang oire adugi matungda Ukraine na Russia dagi makhoi gi lam ase han na lobangam doribra NATO countries ka Russia ga sokna bagere ti da lai doribra makhal mathel gi wahang ni tawnarak liba asumna karigumpa oirabadi Russia na aroi ba thadoktuna nuclear sijinnarak ba soidi adu arabadi world kari oine Western countries singna Russia ki nuclear attack bu karamna khangbangam kani masigi matanga se khangge harabadi wafam asi suning singba yai 2020 da Russia na makhoi gi nuclear doctrine nuclear sijinaba yabagi maram mari haidokhi ahanba maram karigumba Russia gi against the ballistic missile sijinaraklaba anisuba karigumba Russia gi against the nuclear weapon sijinaraklaba ahumsuba da karigumba Russia gi government amadi army leifam de attack toraklaba Mari Shubada Karigumba Russia ki sovereignty da akai bala kadabala iraba phibam mari asida Russia ne nuclear weapon use to bayagani adhikarni so far chatharakhiba war asida hairiba condition sing ase oikidi adubu haujik Putin gi oina nuclear button number gi khudong chaw phangle handak losiliba lamdam mari ase Russia gi oikrabani masigi area asida karigumba pankriba condition mari asiga chana chunana mari leinaba attack Laklabadi Putin na nuclear weapon sijinabagi khudong chaba lawkiba yai Haujik Western countries sing yamnamak munna khantaba ama sangani nahangai di makoi khusu khulai tajinduna Ukraine army da piraga sokna lami haujik announcement asigi matungda adumna tawrabadi kari oiba tai achuba question weri Amorom the America amadi NATO countries full preparation the lay hairi karigumba Russia na nuclear season raklabadi madugi matik chaba reply pinabagi damak analysis to ba kanglup singi mot matungina di NATO amadi Russia gi marakta khochu khulai changdam naruba taragadi NATO na hiram khuding de hele maram di makhoi leibak kaya gi apun bani khodamoina army masing tank masing fighter jet masing missile masing asina chingbada adubu kiribadi Russia ki atom bomb ama nuclear weapon singni supnagi ama khakna lamdam ama tak tupna loisin ki bayai masigi sathiriba amang babu hekta karamna thogangani maramasina world leaders singi marakta shanti ki pause lakhini haibagi thajabalai hojik ki oina Ukraine amadi Russian army ki marakta thengnari Russian handak lausilaba mafam mari ase nattaba area da so thanks for watching